ngasi phong tuan masi phong singawa sum thokiba thado wathok singdagi maru ebe I pauk sing khongacharakana Manipur to optional gi maikedi gi ma'am da share tawzagi ahan bada maru ebe pawama rapist ne haiba ani fari pik liba Nupimacha amabu ejat manghanbada senabani haiba Miyoi ani ngasi Chursampur police na fari parba Miyoi ani adudi and thangkhalun apokpa hausin pau amasum kamon thang apokpa thangmilun kawi makhweni mak Chursampur gi bihiyang dagini police ki pawnai Hakchang gi Phibam tongalabi masagi sei taragani thoi khakta ngai ri bi Nupimacha matha si ki taraga mathoi gi numidang pung 8 makhai dagi thiba khangdabadagi mama mapana police ta report tawrakhi report adu phangbaga women police station Chursampur na case ama lakhatuna thigat pa hokhi mathangi numit March taragani thoi da Nupimacha sina mahaki mobile phone dagi ayuki pung 5 makhai rom tabada mama mapara phone tawrakpadagi new lamka gi lanba thong manakta mathanta lenamba thenaki Nupimacha duna phongdorakpagi matungina masa khangdaba Miyoi anina maku pharaga yaipa kol khun mokot thong manaki farmhouse amada pusilaga makhoi anina maku ejat manghankhi haina phongdokhibani haidena su pawsina makhatana phongdorakli makasa tharak poina topa maroi pa pawkhra bank Nepal gi passbook checkbook April amadagi satnararoi khangjinbada kanarba pawmani ma'am bank Nepal da lebe account number sing the issue tokiba passbook checkbook sing April amadagi satnararoi bank sing adudi Dena Bank Vijaya Bank Corporation Bank Andhra Bank Syndicate Bank Orient Bank of Commerce United Bank of India amasum Allahabad Bank ni hairiba bank Nepal asigi hana hena sawba bank amada punsinkrabani bank sing asigi account holder singi passbook amasum checkbook April amadagi satnaroidabana anauba checkbook amasum passbook sing April amadagi satnaroidabana anauba checkbook amasum passbook sing launana bu khonagadabani maduda natana bank sing asigi IFSC amasum MICR code sing su honglagani bank sing asigi customer web yaurobadi anauba passbook amasum checkbook sing laugadabani Dena Bank amasum Vijaya Bank ti kumjai English singaniga taraga mapan gi April amadagi Bank of Baroda punsinkrabani Orient Bank of Commerce amasum United Bank of India na Punjab National Bank da punsinkre Syndicate Bank na Canara Bank da punsinkre Andhra Bank amasum Corporation Bank na Union Bank of India da punsinkre aduga Allahabad Bank na Indian Bank da punsinkre hairiba bank sing adu tuan ba asawa bank sing da punsinkraba matung anauba rule sing April amadagi satnaba horagani loinana IFSC MICR amasum bank sing adugi leifam sing address su honglagani hairi haiba warul sinimam singjo shoidana Manipur simam UBI koina Punjab National Bank on bisidi khange tawba anauba passbook amasum addressing all ani habisi atop bank sing su myam sijanaba yongna rangani shoidana koina isa bank satpirakanda sugomba khudong chaba singji hana lobi hau haina channel sigi maikei digi su myam da request tawjari amasum makha sat thajarak poina atopa maruiba paw khra myam taminasi makha sat thajara iba content si sangju sangna myam na mamut tana paw si share pijaramge malika misi da sena bani haiba anis siramle malika Miyoi ama khaktana sathaba oiroi wara malika ta sena bani haiba amasum police na phanana ba thiriba kwakta tera khongdagi anis Turbung Sabal Maning Laikai Ward number 4 da leiba drain amada siduna leiramne maha karam tauna siram libano haiba khangmangamdri asiba Hakchang police na lapatkre amaramda malika miharasi mi amakhaktang na hatpa mihat oiroi masida scenery marueba accused anis amasum scenery mihat pokudima athuba matamda police na phaduna victim family gi justice pigadabani haina women action for development wadagi program coordinator Nomita Takhen Changbamna phongdorakli Kwakta Municipal Council Ward number 7 dagi luhongnaba wal emnaduna matam ngairiba leikidraba MB Muslim Nizamuddin gi masagi M Malika Elias Rohida Begum Seikun gani thoibu maki nupa tera khongdagi MD Jalaluddin gi masa nupa Nongjai mayum ani Seikun ga trena pukhraga siraga lairambagi thaudokka mari lenana ngasi wada amasum United NGO Mission Manipur UNMM ani khusan maduna laikhidrabagi mayumna chatuna yengsin khre yengsin khongsat aduda Nomitana
Makha tana phongdorakibada mihad asi mari lainabasingna mapung fana amasung fazana investigation tawbiraga atuba matamda charge sheet thagatpiduna victim family gi achumba langla langjin piduna makoi gi demand pigadabani investigation da hena kupna khangnanaba amasum asengba puthoknaba thawdo adugi primary witness singsu athubada police na statement lawbiyu haina makna mari lainabasingi pungning singsilakli thawdo asigi matangda asibagi imung manungna phongdorakpagi matungina malika amasum anis tha ahumgi mamangda sielaba matungda luhongnabagi matam lepnanabagi dama ngaina duna leibani tha asigi taraga marida aniski mapa nare mayumda satloge haiduna malikaga numituda aduma halakani hairamlaga satkibani adubo nonganbada laibak thiba pawdu yumgi miyoi singna pung ani makhaidi yarakhi amasum pung ahumram taba matamda asengba paw khangki hairi asi Hakchang ado aniski masanupigi mayumdagi meter satruk lom laana leiba Bishnupur district ki Laithel Turel mapanda mapimata yauduna halaga hondoklam khibani hairi panba yabadi thawdo asiga mari lainana khoisaunarba miyam hawraktuna aniski dukan amasum yumgi pochai khara puthoktuna amang ata khara thoankiba laikhrabani loinana malikagi mihad asi anis mathantana hatpani haibi yaroi masida sienaba miyoi sing athubu matamna sairak pibada natana ikhut makna sairak piba pami haina laikhidrabigi apokpa kabok lai allies rukaya muslim phungdorakli mauna makhatana hai ma ki masanu pibu makhoina sarak tamlaga hatkibani makhoibu jail thamba pamde paliba lenga asina nupa asigi imung manung punamak matik chaba sairak khudak pibiyu loinana malikagi masin manaw mapalni mahakna mangasubani yamna ingtapada natana lairik laisuda general oina class 10 pass tawre amasum alima su tamhalli hairi adubu mahak sire haina satlubada labuk aduda taraga lairamba aduda khangu thakta masanupi mangkhare haina mahak wakhal mangki haina apopina thamoi sokna pawdon makhi amaromda malikagi masin manaw mapalgi manungda masanupa traffic police oiramba ama mafam khangdana mangkiba sahi ahum pharagle masigi maisa koktringaida malikagi maisa amuk hablakpa asina maram oiraga mahakti angawbuka pangkhak oire haina apopina phongdorakli malika amasum anis sielaba matungda nupa adu nupigi yumda thama muk lairami matam aduda mahak mantri pukrida numit khudingi apang apang thabak subu satli hairi adubo maki sel phanglakpadi lairadana yumdagi oina sel niraga sijinabana heli hairi nupa asi mayai kaba chinjak sabana rehabilitation center dasu lairuraba nupa amani haina imung manungna phongdorakli imung manungna makhatana phongdorakpagi matungina nupa asigi mapa masangamdre haiduna mayumda satluge numit aduda adumak halakani hairamlaga makhoi ani sakhibani manak nakpa dukan adu waidagi pot chaisu laikhi matam aduda lilongda satlugani haina hairami hairi nongalaga sibigi pawasi malikagi makura police oiba mana pirakpadagi khangmani hairi malikana siraga lairamba mafam adu waida saru marakta sanai yunairambagi mami tarami makna setkiba pirol maki mathakta kuplaga yamna singningai oiba mongda lairambada natana asiba Hakchang aduda aso apan yawbagi mafam kyasu lairamki haina thawdo adubu hakthengna uhobasingna phongdorakli amaromda thawdo aduda senariba anis haujik pawa thiba khangdana lairi adubu aniski apokpa yawna imung manungi miyoi khara police na fadana police custody da lairi haidiba pawa sini myam aduga makhasa tharakpuna topa maruiba paw kharaga myamda share tawjaramge myamla fuktaminasi Nupimacha ama manghankhare haukiba tha asigi 13 gi nungthil pung 3:30 tabada Bishnupur district ki Moirang police station gi manung sanba torbung Govindapur mamang lekhaidagi laisram ananda amasum laisram ongbi Sophia Devi ani gi sahi tare khakta ngairibi machanupa Avinash singnaningai oiba mawongda mafam khangdana mangkhare loinana apokpana hiramasiga mari leinana Moirang police station na missing report ama piduna case amasu register tokre mangkhriba numit adudagi thiba yaba thiba phanglaktabadagi mangkhriba angang asigi yumda pawgi mifam amasung asi pangthokre pawgi mifamduda torbung United Club ki General Secretary CH Narendra na phongdorakpada angang asi yumgi kha thangbada liba pukri amagi mapal makoi ahum punna sanarami adubo ngehak kanaraga maman angang sing laikai da koithi thirakpada maga sanaramba angang amana phongdorakpada masa khangdaba jacket litpa nupa amana nongpok pangna pukhi hairi haba paw sini myam amasu makha satharakpoina atopa paw amana mo Lushilakpoina Manipur gi wangbagi oipa paw amana pilot ama training mission manungda sikre
Air Force ki Group Captain ama ngase yu thokiba MiG-21 Bison aircraft accident da sikre hain Air Force na thadorok pasirol amada phongdorakli laibak thiba thaudo adu combat training session gidama aircraft aduna paikhalakpada thokibani Air Force ki sirol aduda air base adu karamba mafamda leibano haibadu phongdorakide thaudo aduda Air Force Group Captain A Gupta laikide kudong thiba thaudo asi karamna thokibano haibigi matangda Court of Inquiry ama sathanaba yathang tokre Air Force ki sirol aduda hai Indian Air Force na laibak thiba thaudo adugi matangda thamoi sokna nuai taba phongdokli amadi laikhidrabagi imung manungi awabada su saruk yari accident asigi maram khangdoknabagi dama Court of Inquiry ama sathanaba yathang tawkre hairiba paw amasu ngaji phongki basi phongsing do phongnari